ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜ ꯒꯤ ꯃꯤꯡꯁꯦꯜ YouTube channel ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ngasi mayanggi mafumda kudol tamjanamgidamak asengbu thokiba wari amakhak puduna laksare wari asibu thabirakpa PK Khuman wari asi tadringi gi moinana mayamna nusibiduna channel asibu subscribe tobiyu share tobiyu amashung mayamgi mot comment da haibiramu hojik wari asi yamba asigi maho chinduna aina mayamgi mafumda lijaraklage mayam punna taminasi numitto imanaba mari manga light party ama tawrammi sei mayek ama leire haibadagi guitar amuk lawraga imanaba amana khingduna mayek to sur palammi imanaba to ngasidi gari yadabagi porakte kharanganna hanjage haibane adubu party do nungaibadagi ekhoi thinbige haiduna party makha chathaki numidangi pung 10 makhai muk tasilakle thengi haiduna imanabado sak sasiga yadaba makai mayumda thilurasi haiduna cycle ani puthoraktuna thinba chatli aikhoi khulgi main road taba lambi amalai mayamna kene lambi haraga khangnei adudane aikhoi ahumna chaliba ase thasi gi matung thabal oibana thasu thengna chingi marumdagi machet ama lithoraktuna atiase tasengna ngali isai pamjaba party ni isai iradi maye kharadi fangani hainaduna isai tapna ngangnarami thabal su yengi main road taba lambi mapan yaurakle haiduna lambi lanthokena yengthoklubani aina mamangda cycle do thawbani ai khangprek khangduna wangang ba thoklamde makeup tuda lambi matai tuda candle ahum pulap chamjinnaduna thalaga leirami safu amasu yauna manak adwaidane grocery gi pot kharasu pungchai chakhaiduna tari aina hena pakatlibana phamjilnaba I mayam sok patak aduda saikhaiduna leiramki madu ubada isase hainadraduna adubu imanabashu thindaba yadabanina adum chatlammi mayum mapa yarokpada imanabado thanamlaga imanaba amaduga madi lekai gi imanabane yumda ngasagi lambi aduda amuk halai ngasagi mafamdo yarokpa matamda kitangdi hainadrabane adubu light party dugi manil kharaduna kibadi khara farami ibani cycle dagi kumtharaga ware khongna bit tawbo oina chatlase hainare sum chatli aikhoi gi kenelambido kharasu sangi thong macha amasu lei madu yaunaba wari sanaraga sum lakpada aigi yetlomda tungdagi cycle ama lakhi aisu haipet saitawi mi lakni boy khanbadagi adubu yaubadi chungyaw yoroklamde adudagi ai tuminna tapna yengthoklubani adubu aigi tungdadi kanamta laklamdre imanabadushu khangbana tabanina wari adum sari aishu babna hoirambani khandokle kitanga chatlaga oiromda amu ibani gi mayaida cycle gi khonjel ama tarai adushu amu kanamta laklamdre ai tu chunglabane imanabadudi khangri chatlasi haiduna cycle ado amuk thauduna prap yum yongnaba thorai masu mayum lomda chatkre ai karino torisiba khanduna ai shiyumda changlai yum yoraga ima hoida wari singdo loina sarami imana hairi nasai winger amaga auto amaga thengjinai haibane aduda hanubi ama shibane adugi maira katli oirumgani as ai tanba forai adubu wari amadudi sadre famung changlaga ngehak tummi saksu sadri sum uitharakle ngehak leiraga wakhalna khaludana sinda isai tapna nganglakpane adubu isai pamjabanina nahan khai ngangbugum khalli mittasu masyat marang kayamrum ama urai ising isaw ama lakpugum mitta wakhalna urai mit pangbusu nate nungchitchu
kanna sitpagum isada faurei. Tasengbadi ai numitto hakchangchu khara nungaitabane. Matam aduda sakpham kairabi hanubi amagi saktamna aigi thongjilda leptuna aibu pudana chatkani haiduna aibu ngairaga leirami. Aina choron paron pangangna ngangli emichida amu uhalibane. Extend gi mafam ado lambida candle thalamba mafam adugi shin ado yashin badagi teklaba auto adugi manungdagi hanubi aduna aibu khut paiduna yalaga ma mathanta chatloi nangsu pugani hairaga mamai mamichu I marik marik senthari mamichu laukthok nokli numito ai haifam khangre yamna suware hakchang ngamdabaga ithanta su choron maraktuda kapli ithana su koilaw lawri imichinadi mit chejet ushalabashu akibagi masakto uribane wakhalda karigumba amashu phawhanduna ichinchida hairakliba male ai chatlage aibu thado noina aibu kanbige hairabati ibudo ikop ningthaubu taina halo natrabadi kanamtana haiba yaroi mabu puduna chatkani ashumna imungi mi kharana angangse yararoi haiduna fi achoba amana aibu insinbiraga chekna konchilaga chenkidanaba aibu maibi amagi manakta purai chatliba lambi adushu hanubi aduna mamang thaduna chatlibane maibi ki yum yaure imana wari pumba maibi aduda saduna lai khurumba hore aina haibagi matung inna ikop ningthau magi minglen choduna lai khuram lammi maraksida aigi mitta tapna tapna leichin mayam pairakpa uri choirol su lonba leptribane leichin mayam aduna hanubigi auto manungi sakfam ado tapna tapna khumjilladuna maikai amada chingduna pukhi aduga mafam amada manghanki ashumna tawbadagi ai gyan khara tarakki maibina ashumna hairi amuk yetkiba yari aduna mafamduda maya katho adushu numidang wairamda nonganbagi numidang wai accident thokpham aduda paira kathokle ashumna aigi awabado mami shamki 15 days ki matungda amuk aina thabak halakpada wari ama tarai madudi ngarang thengna halakpa auto amagi mamangda kaino khangdaba hanubi ama changlakpagi auto ado accident thokpadagi driver do khara thina chokli hai aishu kaishu khanjilludana hangli e madi karawaidagi chokhalakliba mafamdo hai mafamdo atai natte aigi thaudoktuna aibu ki hanbiramba al oirabi aduna aigi mitmangdagi mangkiba mafamduni ai wari makha amu hangludre khangaude ai tu sumkiba ikuchina tapna nan tharaga ai chatle hairamlaga yumda lakhi wari asibu thabirakpa PK Khuman asigi iroinana mayangi mafamda asengbu thokiba natraga papna saba wari leibitubashu akoina pijariba WhatsApp number asida soidana maki thabira o haina ningsingjari